Meetei Mayek chaokhat-hannaba Meetei Erol Eyek Loinasillol Apunba MEELAL na chatharakpa khongjang saruk ama oina Jiribam District Thetliba signboard Singda Meetei Mayek na Makok Thaba Houkhre MEELAL Jiribam Masaloshang na Jiribam District Administration gi matenga loinana chatharakpa khongjang aduda Jiribam gi tongan ba mafamda Thetliba signboard sing lauthaduna Meetei Mayek na Makok chaung thaba signboard kayana mahut senke khongjang asigi matangda MEELAL Jiribam Masaloshang gi General Secretary Khundrakpham Rajkumar na hai khongjang asi makhatana district asigi tongan ba mafamda chathakigane khongjang asida district asigi DC Krishna Kumar na chaung na mateng panglakpagi damak thagatpa phongdokli haiki Nakalamaromda tha asigi kun nipandagi kuntramathoi fauba Meetei Mayek first year dagi diploma faubagi mahirui chama supna taret ki oiba Meetei Mayek changdamnaba pangthoknaba sem saba lore hainasu MEELAL Jiribam Masaloshang na khangalakle